Manipur Top Channel की maikaydi maruibi I pausing miyamna thamjagi ahanbada Kangla Paudigi lokusaraga Irang manungsida environment amadi tungi yumbi kananabagi pandamda sangshiliba popi yantatpagi thabasi mathang sahidagidi taudanaba popi pambi tharagumsi bisorjit Kangla Paudigi maruibi I pausing lokusaraga Environment and Climate Change ki Minister Thongam Bisorjana Manipur ki Irang manungasida environment amadi tungi yumbi kananabagi panamda sangshiliba popi yantatpagi thabasi mathang sahidagidi taudanaba popi pambi tharagumsi haina appeal tokre Lotpham Directorate of Environment and Climate Change na puthokpa kumja English ngani kunga mangagi calendar form ga mari leinana porompat leiba Directorate asigi conference hola pangthokpa thoramda mana phongdokhibani Environment and Climate Change ki Director amadi atai official sing yauna pangthokpa thoram aduda Minister Bisorjan hai Global warming amasum climate change na pirakliba saitheng sing asi thengnaba ngamnaba state nodal agency da thaudang khara sinari Madudi Environmental Clearance ki ran gi damak State Environment Impact Assessment Authority semba Land Acquisition ga mari leinaba Social Impact Assessment gi report thaba State asida leiriba wetland sing kanaba gi damak Manipur State Wetland Authority semba pollute oiraba torel sing rejuvenate taunaba gi damak River Rejuvenation Committee semba say amagi action plan puthonaba gi damak State Nodal Agency for Climate Change semba sina singmani Sinarakliwa thaudang asigi manungchana kumja English ngani kunga mari dagina kunga mangagi hoina thabak thoram kya pekhanabigi panam thamaga loinana project khara su mapung phana loisin mangamkhre masida district level officer amasum district level environment monitoring cells semba lekre kumja English ngani kunga manga dagi English ngani kunthra phawbagi state environment policy amasum state environment report 2025 puthona bhonari Nambul River Rejuvenation Project mapung phana luisin mangamkhre Imphal Kongba River Rejuvenation ki damak sanction torakle Akampat Yubras Pali Takhok Usoi Pokpi amadi Asai Loklen Matai water body sing semganaba amadi marueba pukri singju semga saganabagi thaurang lairi Torel singda phata hauthi amasum plastic ki polam sing sengdoknabagi project NEC na ayaba pirakle Yaral Pat Zaimeng Lake amasum Waithau Phumlau Pat amadi Uttrapat kanabigi thabak thoram singsu akan mamong na pekhali haina minister na phongdokhi thauram adu minister na makhatan hai manadaba wakhalon puthoglaga aikhoi masial punsinba yadanaba sinbagi mohut chakhot lambida sangsinba yagadaba wakhalonda yumpham oiraga apunba Manipur ama semgatminasi Manipur gi irang manung asida environment amadi tungi yumbi kanabagi panamda sangshiliba popi yanthatpagi thabasi mathang sahidagidi taudanaba popi pambi tharagumsi Madugi mohut hena senthok leigadaba amadi tungi mirol su saitheng phangloidaba atei pothokna mutsilasi popi pambi thabada mari yanthatpara sangliba matamasi makhatana sanghandana bigi thorang tawbana punamaki afaboi gani aikoi khudimagna ngakpiba masum kauthokpa haiba wakhalon sida puna thabak tawminarabadi sakhatpa masum nungaiba Manipur ma soidana oiba ngamgani haikenasu pausida makhatana phongdorakli Makasa tarak poina topa paumana aigi lukki haiba wakhalon thabak tawnariba si yaraktaba phibam ama soidana lakani sanayama UNLF ki hanagi chairman ningthemsa sanayama haikri aigi lukki haiba wakhalon thabak tawnariba si yaraktaba phibam ama soidana lakigani wapam asinga si laikhidraba NK sanajawbi gi marfugani pan subama poknumik ka mari leinana Palace compound leiba lamyanba sanglena pangthokpa haikaleka tambagi thoramda magna phongdokhibani NK Sanajawa Memorial Trust na silaga pangthokpa thoram aduga mari leinana nengthemsa sanayaiman hai hauji asi langol langdai asigumba matam asi sarak sahing naiduna anaibana mayaida aduga arubana mataida leibata kangni mata asida furup asigi asengba saktam uba phangadaba matam adu khara watkigani haina khali hauji asi aigi lukki haiba wakhalona mang tharaga thabak tawnaribasi yaraktaba phibam ama soidan lakani punsin madi lairadana Sungshinaraga thabak tawba phawba awaba ma oiribasi yarakloi pullaga thabak tawminaba ngamdaba singdi kel hogani aduga puna thabak tawminaba sing aduna langwan langdagi tangka asi ngamna satlaga lamdam asigi asabu puwari ama soidana semlakani haibasi ma ka asat pathajabani haina ningthemsa sanayaman phongdokhi thauram aduga mari leindana magna makhatana hai laikhidraba NK sanajawba si saklon yamba madi makhal makha kyagi thabak thoram sing mai pangna pangthuklamba misangni Masagi integrity amasum commitment
yansinakidaba lusingba si revolutionary journalist amadi social culture gi thabak thorom kayada singthane oba thodang larongki NK Sana Jaubana Lamyan Sipfong editor oiringi matamda senja thumja gi pau kya leptana puthokki madura mapung oina sianaba officials na CLP raga yanaba purna bohona bada NK Sana Jaubana yakidi lusingba si gi integrity amasum commitment na singu asi hauzik oiriba phibam asida Manipur kangani haina tholagliba nahasingna tamlabadi mai pakani haina makna makhatana phongtokki Makha Satharakpo oina topa pawmana bosemna puthokpa lyric sing academic section horaba matung phawbo lyric phangdabagi khudong sadaba lairamba singdu lairaroi Zetelal Board of Secondary Education Manipur Bosem gi Secretary S Zetelal Sharma naikre sai khudingi Board of Secondary Education Manipur na puthokpa lyric sing academic section horaba matung tha ama ani helaba phawba lyric phangdabagi khudong sadaba kaya mayuknaramba du handak sai gi oinadi lairaroi lyric piba hore Hiramasugi Matanangasi Bosem ki Mari Lainaba Singa Press ka unabada Samgra Shiksha ki Makara Class 1 nigi 8 Pawba Lem na Piri Lyric Singamadi Bosem na Class 1 nigi 10 Pawba ki Fong Lipa Lyric Mart Furongi Copy Sing Mari Lainaba Singda Pitokpi Tabak sa Tharama Thengnaraki Hiramasugi Matang na Bosem ki Secretary S. Delan Sarmanahai Say Kudingi Lyric Pangdabiki Kudong Sadabama Mahiroi Sing the Tengnara Madu Kokonanaba Higher Authority Sing a Tanarabamatung December Kunga Teretagi Lyric Sing Pinaba Agreement Amatong Narabamatung Bosemgi Under Secretary Textbook Amadi Stop Sing a Suti Numit Sing Pawa Tabaka Donakan Honabadagi Lyric Sing a Si Nabemar Kuntribadi Hana Takiba Yanakiba Numit Sing Sayol Ohungan Kana Piba Yaragani Haina Higher Authority the country Adobo Bosem gi pen down stride amadi samagra shiksha gi survey tawbana singba khara laikhraba matung hana pihiba December 23 ki noma unkhana noma ngan khana December 23 tagi lyric sing piba hogduna hauju phawba district mari piba loikhre what how riba district sing piba gi thabak sathari amaramda lyric sing singan amati watana fonglabas lyric sing thamnaba go down matik sana leitabana Bosem office ki corridor yauna mafam khudimakta lyric sing yauna lyric namnabase atai polam kya thamphamatik sadabadigi asob khudong sadaba am leiribasi mari lenaba Manipur lenga ki makedigi go down masa ama mafam sabar sabirabadi hena khudong sagani haikenasu pawsida pali atop bawmana Thang AC the Mai Masingi Lam the Asoba Owen Mount Purakle Robindro Thang Assembly Constituency the Levi School Singi Manung the Samagra Shiksha Manipurgi Santang Makada Sava School of Langan upgrade Tarobamatung Nasi ACSC MLA Tongbram Robindro na Sangakre Thang AC MLA Tongbram Robindro Gilising Makada upgrade Taraga Saki School Singa Dudi Kordak Kongbal High School Kaibul Singmai High School Amadi Thanga Higher Secondary School ni Tauramaduga Mari Lena MLA Tongbram Robindron High Tanga AC the Mahimasingi Lam the Asoba Awan Mama Purakle ACSC Manunda High School Manga Higher Secondary School Amalady School Singhingana by Equipuno Honaminasi School Hybris Equi Ahan Balashani Amaramda Kordak Lambi SC PMGS Wagi Lambi Webana Samzin Maratintabani State ki PWD Lambi Oram Labadi Mamang the Mangzun Semlamayabani Adumapo Nungzu Panta Yodring Mamang Sem Nabahona Ganeki Tauramaduru Sarugaki Education is ki Director L Nandakumar High School Lama Hingan Bahai Bishid Akoi Bigi Thaudang Sawi Malem the Naha Kwai Digi Yamba Levas Indiani Lengaki School Sing Smart Board Session Raga Lyric Tambina of Taurang Pekali Masigi Sarukam Oina Korda Kongbal High School da Smart Board Ama Kushina Bagaloin and Nauna Sangari School Sing a Sigi Awada passing session holding it mentioned in the Bohonagani High Kenesu Paush the Pali Makasa Tarak Point to Papamana Sangnairava film critic Mega Sandra Kongbam Pipresigi executive member in a Kalakle Sorna Common Award Sangnairava film Mega Sandra Kongbambu International Film of Film Critics Pipresi India chapter executive member in a Kalakle Hawkiba December Kungani to the Pangtokiba Pipresi Saigi General Budi Mi Pamda Lakliba Kumza English Singaniga Kunga Mangagi Zanawari Amadigi Kumza English Singaniga Kunga Taruki December Kuntragamote Fauba Sahi Anigi Taupuna Bugitamak Pipresi India chapter Gimioi Tariana Sabe Executive Committee member Kanbada Mega Sandra Kongwam Sigorakivani Committee Sigi Taupuna Bugitama Kalava Singadu Kerala Digi BK Joseph na President West Bengal Digi
Premendra Mazumdar General Secretary, Kerala digi GP Ramchandrana Treasurer Amasum, Maharashtra digi Ashok Rana, West Bengal digi Rita Datta, Karnataka digi N Vidya Sankaramati Manipur digi Mega Sandra Kongbamni Haidi Hanisu, Pauks the Pali, Amaromdana. Miyamna PWD Singbu Hantana Yangbi Bamadi Ot Neighborsing PWD Act 2016 Gimakada Serak Panglo Hengaliti, Dingo. Social Welfare Minister Haikam Dingo Naikre, Miyamna person with disabilities in Buhantana Yangbi Bamadi Ot Neighborsing person with Disability Act 2016 Gimakada Serak Panglo Hengaliti. Wapamasingasi Office of the State Commissioner Person with Disabilities Manipur Anawasahi 2025 ki puthokpa calendar ama phongbagi thorom da phongdokibani Purai romba khonang makhongda liba minister gi kwak pangthokiba calendar phongbagi thorom adu person with disability gi State Commissioner W Birhari amadi Social Welfare ki Deputy Director L Danesh Saryaki Minister na makata na hai ngasi phong liba calendar sida person with disability na Tengnariba awabasing amadi makoy de yengbiriba miyengi matang de awareness pibu wapam kaya yauri masiki mataw kram na makoy gi awabasing kohon gadagi haba warol singsu mapung phana yawboy bana calendar as yamna maruoy ba calendar amane haki amaromda calendar phong badura saruk yaki ba person with disability gi State Commissioner W Bihari hai State Commission for Disability ki makada NGO kunga taruk lairi Kungani to amadi special amadi skill training pinabani Mari amana halfway home oina makoy bunungai na thamnaba NGO ni commission asigi makada libi NGO singning thina thabak tawba kya lairabasu thabak sung tawdaba kya su lairi makoy sing asi thabak ning thina tawdrabadi license kaknaba ministry da se inaba thabak lokhalakane ki Differently able oirabasing damak lainga ki thabak sangbada sadan mari amadi school college sing da mingsan bada sada manga thamli masi indaba lainga ki tungan department singi mathakta case kungani pala khorkhre maru oina panba yabada rims ki nurse staff loba B.Ed ki mingsan ba PICED gi staff lobada disability singi kota piraktabadi gi case lokhatuna thabak sing phangan mamadi mingsan nabagi thabak paket khre haidin su paus ta makatari Makasa tarakpo ina kanglay pa ki mayradi to papawkran thamnak po pigi uyok sing Central Force thamkibadagi Kuki theories ng numay kaplakidre Kuki theories na numay kapsilakto na may tay khul kaya landaraki ba mapam khang na manipulengan na lokat pamtokpa thabak lokot na lairambado handak mikap tholakpadagi Kuki theories na numay toy na kapsilakto na landapam oiriba Impal East ki thamnak pokpi yang pokpi mayada laydiba uyok sing hay na khang nariba mapam sida ngarang digi hona Central Force ng sanction duna laikibadagi Kuki theories na numay kapsil na landaba lepkre hay na kunjas na fungdorakli Kunjasina fongdorapagi matung inadi sana sabi yang pokpi thamnak pokpi na singbada leiba maitei kunjakya koki theories na yamna toina numai kapsilakpadagi masa gi mayumda leiba ngamdaduna lanjena duna leirakibadu ngasidagi hauna masa gi mayumda hanjinba haunarakli sana sabi gi mayadasu Commando team ama thamduna ngaksin bagi thabak paikale haidi pausin hai hauji uyok sing hai na khangnari bama phamasida CRPF BSF na singba thomjinduna ngarang digi hona ngaksin bagi thabak sa thabaukhre loinana hayeng digi hona hairi bama phamaduda Central Security Force lepham samga sagana bagi thabak paikat pa hauraga ne haidi uyok sing lomdagi Kuki theory sing sentokhraba matungda haujik sana sabigi mamang thangba sarukta leiriba Natum sing amadi orang pat hairiba singi saruk sing asida Kuki Militant sing sanctionduna leiri hairiba mafam asida mass combing operation sathaduna Kuki theory sing takthokta tarabadi makhatana nomai kapsilaktuna landarakgi thajab yamna nakna lei hairi amaromdana Chusampur amadi Tamenglong district gi khulai kaya marum fogale Susampur district ki manung sana leiba Maulam village the security ki apunba combined team amana ngarang thibu mi ki thabak sa tabada khulai paiba singna losinduna thamlama oigani haina chingnaba khulai kya fakat mangamkhre phagalaba khulai singa duri magazine yaudaba Excalibur ama magazine yawa 9mm pistol country made ama magazine yawa single barrel rifle guluina kap yariba inches ki maru fakat mangamle hedi amaromna Tenapal district ki manung sana leiba Saibom village the security ki apunba combined team amana ngarang thibu humbi ki thabak sa tabada matamna solution thamlamba khulai kya fokat mangamkhre phagalaba khulai singa duri magazine yawa 303 rifle ani tuya bor gi single barrel ganama pompi ganama IED taret hand grenade manga pompi maru manga detonator nifu kap yariba maru humfu
Main detonator ohom Motorola radio set amaga loinana charger manga fakrakpa ngamle phagalaba khulai singasi mari lainaba police station singda kushinakhre haidin su pausna makatari loisila koina topa paumana sahi amada lupa lakh taraga manga phawba tansinbagi income tax thidaba yabagi khudong saba phanglabe Mathang say English singani ga kunga manga sigi anoba budget puthokadaba matam nakshilakpaga loinana middle class ta laribi imung manungi oina nungaiba paw mo laklab yai haina panari tuan media da phongdongnarakpa paw ki matung inadi lanai miyu emana sahi amada lupa lakh taraga manga phawba tansinbagi income tax thidaba yabagi khudong saba phanglaba yai hairi adomainamak hairiba income tax thibra sang kaya yamna hanthangadagi haibagi sab sabadudi hausumaki oinadi leptrip Income tax thibagi sang kaya yamna hanthangadagi haibagi aroiba warep aduri mathang sagi February amagi mamangna lauraba yai haina agency gi report amana hairi report asagi matung ina center na tax hantharakadoriba sina middle class ki imung manung maru oina urban area da leiriba singda anoba tax regime da government na tax thiriba singi oina sauna kana bama phanglaba yai hairena su pawsda makata na phongdorakli loinana loisila poina tentakpa headline sang nang myam na thamjage MLA Arun Kumar na paumi kabi gi phibam yengsinkhre Imphal East District ki thamna pokpi yauna naknana leiba mafam singda landarakpada thawdo gi paw lownaba mathau pangthoklingai da Kuki theorist na kablakpa nomai maruna panduna sokiba impact TV gi video journalist L Kabi Chandra gi haksang gi phibam ngasi wangkhai ASC gi MLA Arun Kumar ni yengsinkhre ni su pawmuna makhata na report tawri amaromdana Lamyan masi phong editor oiramba NK Sanajawba gi marfuga nipan sup mapok kumon thorom pangthokre hari Imphal gi Palace compound leiba lamyan ba sanglen da NK Sanajawba Memorial Trust na sindura marfuga nipan sup NK Sanajawba gi mapok numit ningsing thorom asi pangthokre laikhidraba NK Sanajawba gi maphamda haika leka tamdun ikai khumna bu utuna thorom ga mapung oiba saru oikhena su pawsta makatari losilak poina yam thajaninga oiriba pawmana ngarang Kuki ga Zomi ga thoknakhre akan mamongda ungkhatnakhre haba paw myam na thamjari makha taba anoba update myam punangai mina sena channel sigi mekedi gi myang infamda makha ta na thamjari